Kuki terrorist singna mobung mitay khulda amukasu bom nongmi kapsinduna landarakhre. Hau khiba nongmanini lep duraba matung khangawduna Kuki terrorist singna Jirbam district headquarter dagi makha romda kilometer 3 lomda maglapna leiriba mobung mitay khulla akanama mongna bom amadi afaba makhalgi nongmai sinaduna landarakhre. Lanfam asigi pauna haibada ahanbada ngasi numidang pung 3 minute kollom tarakpada Kuki terrorist singna khul asitamna nongmai maru khara lakak tawduna kapsin mahorokhi hairi. Nongmai kapsin basi haur lamlaba matung ngasi numidang pung 4 minute kollom tarakpadadi makoina mobung mitay khulga tainana leiriba singdon dagi bom khakta natana light machine gun LMG phawasi naduna akan mong landarakhibani hairi. Kuki terrorist singna khul asitamna ngasi su amuk hanna landarakpadagi hanadagi khul asibo ngak selamliba khul ngakpa sing yauna mafam asida deploy tarokliba state force na CRPF ki personnel singa khutsam naduna hallaga nongmai kapkhi nakal anigi marakta minute kollom leptana khut thoknakhi adam oina ngasi numidang pung 13 tarakpa phawudadi nakal animakta asok apan yawbagi paw phangma ngamkhidri nakal anina minute kollom leptana khut thokna khraba matungda makhata na ngahak kanaraga nongmai kablakpadagi khul ngakpa sing amasung state force ki maikaidagi su hannuna makhata na khut thoknani hairi numidang athengma phawbada leptana khut thoknarakpadagi khul asida ahenma forcing changsilakre hairi nakal amarom danga si jiri apun ballup na thokpa cherol amana jiri bamda base tawba indigenous tribal advocation committee nangarang amasung nahan thorkhiba cherol singda maite lalo lup singi mayokta condemn tawba wafam sing phongdorakhibaga loinana maite lalo singna Kuki gi khul singda attack tawre haibana sing wafam sing phongdorakle adubu hairibu wafam sing asi aranba ngaktani hojik phawda asiguma makhalgi thodok thokpagi paw leite ITA sina aranba wafam sing phongdoktuna sandorakliba asi laibak thibani hairi kariguma mite lalobu singna hairiba thong asi satharam labadi mobung area da deploy tawriba security personnel singna yamna line khangdokpa ngamgani haibaga loinana asiguma makhalgi aranma wafam sing asi kayam koina phongdoktuna charge taru khadoriba no hangdakle cherol asina makhata na hai jiribam tamilong amasung none district ki Kuki in pisu nganang cherol ama thoroktuna asiguma makhalgi charging torokpa laikhre cherol pomnamak aranma wafam ngaktani Kuki khulai paiba singna micham khunja singbu hatli haibasi handakta yurembam kulendra kawba miyoi ama masagi phamung mathakta nomaina kaptuna halam khiba adu chapchaba khudamni haikhi noneda kham thengna sare celsius degree nifuni thoi dasmik tara taruk phawbu yaukhre Manipur government ki Directorate of Environment and Climate Change ki report matungina none district ta nungthilpung ani dagi ahum phawgi marakta khwaidigi yamna sabagi chang asi celsius degree nifuni thoi dasmik tara taruk yaukhre amasung masina mahusagi punsida chauna akaiba thoankhre sabagi chang wangkhalakpa asina khwaidigi yamna awaba nanghalliba asi school college chaliba mahiroi singdani sabagi chang wangbana tangai phadana thabak chatpa mi sing tupi uptuna amadi satin tuptuna lambi de chatpa unakhi ayama mi sing sunstroke thoktanaba imungdagi hendoknakhide longmai bazar da phamba dukan singda pot chei leiba mi lakpagi chang yamna hanthakhi